ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯁꯤꯕꯨ ꯂꯦꯡꯌꯥꯟ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯝꯖꯤꯡꯕꯁꯨ ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯔꯟꯕꯤꯔ ꯃꯩꯇꯩ ꯁꯤꯡꯍꯥꯔ ꯇꯦꯖꯄꯨꯔ ꯑꯃꯗꯤ ꯊꯧꯗꯥꯝ ꯋꯥꯏꯇꯣꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯔꯤꯂꯤꯁ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯕꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯃꯥꯏꯅ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯦꯔꯨꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯕꯅꯦꯕꯀꯣ ꯀꯦꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏ ꯄꯨꯂꯞ ꯄꯨꯜꯂꯒ ꯑꯗꯣ ꯐꯔꯛ ꯑꯃ ꯇꯥꯕꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯒ ꯉꯁꯤꯁꯦ ꯀꯦꯔꯨꯕꯅꯦ ꯌꯥꯝꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯦ Càng cuộn này à? Làm không rồi mấy nào sang nè? Không, tàn đầm cũng không rồi. Thì cái ám nó u rồi và ấy tặng. À xem mà cái đang không xịt lại gì thế à? Bay thẳng sản phẩm theo. Namak na. Sao ấy cần ở bên đó đây? Mà cái làm phải để tao tay đi sát được cả. Ubra, ubra, nang na phải gì vậy? Được Phát cô sát và được cả. cả. Thì bây giờ phát ra đến nó gì để xài vào con. Thật Đã năm hai cô bấm vào tập hai đấy. ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯁꯤꯅ ꯑꯩꯒꯤ ꯐꯥꯏꯅꯦꯜ ꯂꯨꯛ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯅ ꯉꯁꯤꯗꯤ ꯁꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯄꯗꯣ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯋꯤꯗꯅ ꯑꯗꯨꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯁꯤꯁꯦ ꯄꯥꯝꯃꯤꯅ ꯁꯪꯍꯟꯕꯅꯦ ꯑꯗꯨ ꯄꯥꯝꯃꯦ ꯌꯥꯝ ꯐꯖꯔꯕ ꯌꯦꯡꯕꯤꯌꯨ ꯑꯩ ꯉꯁꯤ ꯆꯠꯆꯔꯤꯕ ꯗ꯭ꯔꯦꯁꯁꯤꯅ ꯂꯨꯋꯥꯡ ꯔꯦꯟꯇꯜꯒꯤꯅꯤ ꯃꯌꯥꯝꯅ ꯃꯈꯜ ꯃꯈꯜꯒꯤ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯑꯃ ꯂꯨꯋꯥꯡ ꯔꯦꯟꯇꯜꯗꯒꯤ ꯂꯧꯕꯤꯕꯁꯨ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯦꯀꯞꯅ ꯇꯣꯟꯗꯣꯟꯒꯤ ꯑꯩ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯨ ꯂꯣꯏꯔꯦ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯃꯣꯏ ꯂꯣꯏꯁꯜꯂꯝꯃꯅꯤ ꯑꯗꯣ ꯆꯠꯂꯁꯤ ꯕꯥꯏ ꯑꯩꯈꯣꯏ ꯃꯥꯁꯨꯗꯤ ꯀꯥꯏ ꯆꯠꯂꯤꯅꯣ ꯄꯥꯕꯨꯡꯒ ꯑꯁ ꯁꯨꯇꯤꯡ ꯆꯠꯂꯨ ꯂꯣ ꯕꯖꯦꯠ ꯃꯦꯀꯞꯁꯤꯒ ꯉꯁꯤꯗꯤ ꯄꯥꯕꯨꯡꯅ ꯉꯥꯡꯗ꯭ꯔꯕꯣ ꯄꯥꯕꯨꯡꯅ ꯀꯔꯤ ꯌꯥꯆꯧꯕꯤꯌꯥ ꯉꯥꯡꯅꯤ ꯇꯧꯋꯦ ꯑꯗꯣ ꯈꯔꯗꯤ ꯁꯪꯉꯤ ꯁꯝꯖꯦꯠ ꯑꯃ ꯍꯥꯞꯄꯤꯁꯦ ꯁꯝꯖꯦꯠ ꯑꯃ ꯍꯥꯞꯄꯤ ꯀꯗꯥꯏꯗ ꯍꯥꯞꯄꯤ ꯍꯥꯏ ꯃꯌꯦꯡꯉꯣ ꯑꯃꯗꯤ ꯇꯨꯝꯈ꯭ꯔꯕ ꯕꯦꯝꯃꯁꯦ ꯍꯥꯏ ꯑꯅꯤ ꯑꯍꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯥ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯃꯌꯥꯝ ꯍꯦꯛꯇ ꯍꯦꯟꯖꯜꯂꯛꯄ ꯑꯩ ꯆꯥꯛ ꯃꯌꯥꯝ ꯆꯥꯁꯤꯜꯂꯨꯕꯒꯤ ꯑꯗꯨꯝ ꯍꯧꯂꯛꯇ ꯉꯥꯏꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯁꯜꯂꯛꯑꯦ ꯑꯔꯦꯕꯁꯨ ꯁꯥꯇꯤꯟꯒ ꯇꯨꯞꯄꯤꯅꯤ ꯃꯣꯏ ꯁꯥꯇꯤꯟꯒ ꯒꯥꯔꯤꯗ ꯊꯝꯃꯝꯃꯣ ꯕꯣꯇꯜ ꯑꯃ ꯂꯩꯈꯤꯕꯗꯒꯤꯅꯦ ꯑꯩꯈꯣꯏ ꯕꯦꯝꯃꯁꯤꯅꯅꯦ ꯕꯣꯇꯜꯗ ꯃꯈꯨꯠ ꯅꯥꯟꯅ ꯄꯥꯏꯔꯒ ꯁꯥꯏꯀꯜ ꯊꯧꯔꯂꯛꯑꯦ ꯍꯧꯖꯤꯛꯇꯨꯕ ꯅꯥꯇꯩ ꯁꯝꯕ ꯂꯥꯛꯄꯅ ꯁꯟꯖꯦꯟ ꯊꯣꯡ ꯂꯥꯟꯊꯣꯛꯆꯔꯦ ꯁꯟꯖꯦꯟ ꯊꯣꯡ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯀꯣꯅꯨꯡ ꯃꯃꯥꯡ ꯂꯥꯟꯊꯣꯛꯆꯔꯦ
ꯑꯁꯣꯏꯕ ꯑꯉꯥꯡꯕꯁꯤ ꯑꯩꯈꯣꯏꯅ ꯀꯣꯏꯗꯅ ꯄꯨꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯥꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯤꯂꯝ ꯌꯦꯡꯉꯤꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯌꯃꯗꯤ ꯃꯦꯃꯦꯟꯇꯣꯁ ꯀꯨꯁꯤꯟꯅꯕꯤꯅꯕ ꯆꯤꯔꯣꯝ ꯍꯦꯔꯣꯖꯤꯠ ꯁꯤꯡꯍ ꯃꯅꯤꯄꯨꯔ ꯁ꯭ꯄꯣꯔꯠ ꯄꯨꯂꯤꯁ ꯕꯨꯁꯨ ꯇꯤꯝ ꯏꯟꯆꯥꯔꯖ ꯑꯃꯗꯤ ꯂꯥꯏꯇꯣꯟꯖꯝ ꯅꯕꯗꯤꯞ ꯁꯤꯡꯍ ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯅꯤꯅ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ asida kudol tambinaba Ikrambam Ambesu Baladevi, former Panchayat of Waiton Gram Panchayat, Nexin Birakani. Aikoi artista Prem Su Lengsin Birakani. Aduga Lengyan Amadi, Mementos Kusin Nabinaba, Laire Lakpam Ranbir Maitai, Chingare Tespur Busu, Lengyan Kudol Tambinaba, Nexin Birakani. Now di sila nang lại beauty gì cái số đó đi sao lên kia hai giờ ai cũng nhìn đâu Aikoi artist sing asna Lengyan Fiamadi, Mementos Kusin Nabibada, Hubo Kuba Kubigani. Koi film asi yang wana lebaki rangi marakta yang wana namjaraga putok sarak pani. Aduga makha tarakpada ikoi thorum paring asi yang tension janaba sem sajage ikoi gi asige thorum mapugi president gi aya balozaraga chief guest ki fafam la ai muhangang bayana haiba misa amadin nati ko matam kanu gi matun saanga ba kanu hawgraba gi matun ina wahi sis kara pasinga sin so handani aina yang mafanda ai gi film asigi matangda wahi manga tara thamjaba sida soi kiba langkiba kaya yam bisu miyam na ngakpi wahi wahi simajoi haiseri ai gi ani suba production aduga ai gi saina naina utongzeri ba film asigi web series amakat tongzeri web series adu naton sabi hai ba web series ni panu pa oi ba subong di makada
ꯑꯗꯣ ꯀꯩꯅꯣ ꯋꯦꯕ ꯁꯤꯔꯤꯁ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯌꯥꯝꯅ ꯐꯪꯕ ꯑꯣꯏꯖꯈꯤ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯒꯤ ꯗꯤꯔꯦꯛꯇꯔ ꯏꯄꯥꯅꯨꯄꯥ ꯊꯣꯏꯕ ꯁꯣꯏꯕꯝ ꯑꯃꯗꯤ ꯑꯩꯒꯤ ꯅꯥꯇꯣꯟ ꯆꯥꯕꯤꯒꯤ ꯑꯥꯔꯇꯤꯁ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯏꯁꯥꯃꯛꯅ ꯎꯖꯕ ꯑꯩꯒꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯇꯣꯛ ꯄꯥꯊꯣꯛꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯍꯣꯕ ꯑꯃꯗꯤ ꯑꯩꯅ ꯐꯤꯂꯝꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯗ ꯅꯧꯅ ꯈꯣꯡꯗꯥꯖꯔꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯑꯍꯣꯕ ꯄꯨꯝꯅꯃꯛꯄꯨ ꯃꯦꯟꯈꯠꯄꯤꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯗꯨꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯎꯠꯊꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤꯕꯨꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯄꯣꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯕꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯕꯤꯈꯤꯕ ꯑꯩꯒꯤ ꯇꯥꯃꯣ ꯑꯥꯔ ꯀꯦ ꯁꯨꯔꯖꯤꯠ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯥꯅꯨꯄꯥ ꯒꯤꯠ ꯌꯨꯝꯅꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯃꯛꯅꯤ ꯈꯟꯖꯔꯤꯕ ꯑꯩꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯁꯟꯖꯤꯠ ꯏꯔꯣꯝꯒꯤ ꯑꯆꯧꯕ ꯃꯇꯦꯡꯅꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯒꯤ ꯆꯩꯅꯥꯒꯤ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯃꯣꯏꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯩ ꯃꯈꯣꯏꯒꯤ ꯁꯄꯣꯔꯠ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯤ ꯏꯕ ꯌꯥꯝꯅ ꯍꯩꯔꯦ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯈꯪꯕ ꯍꯩꯔꯦ ꯍꯥꯏꯔꯒꯁꯨ ꯃꯈꯣꯏꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯁꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯅ ꯀꯩꯗꯧꯉꯩꯗ ꯇꯧꯕ ꯉꯝꯃꯣꯏ ꯃꯈꯣꯏ ꯄꯨꯟꯅ ꯄꯥꯕꯨꯡ ꯖꯣꯏꯕꯤꯗ꯭ꯌꯥ ꯃꯥ ꯁꯥꯟꯇꯤ ꯑꯩꯒꯤ ꯃꯨꯈꯥꯏ ꯔꯇꯟ ꯑꯗꯒꯤ ꯑꯩꯒꯤ ꯏꯊꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯅꯨꯄꯥ ꯗꯌꯥꯅꯟꯗꯒꯤ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯃꯇꯦꯡꯁꯨ ꯌꯥꯎꯏ ꯑꯩꯒꯤ ꯆꯩꯅꯥꯗ ꯑꯃꯗꯤ ꯅꯥꯇꯣꯟ ꯆꯥꯕꯤꯗ ꯃꯁꯤꯃꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯁꯄꯣꯔꯠꯅꯉꯁꯤ ꯑꯩꯅ ꯆꯩꯅꯥꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯕ ꯉꯝꯖꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯅꯧꯕ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯋꯥꯔꯤ ꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗ ꯑꯁꯣꯏꯕ ꯅꯠꯇ꯭ꯔꯒ ꯍꯦꯟꯖꯟꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯍꯥꯏꯕꯤꯔꯝꯃꯨ ꯃꯈꯥ ꯇꯥꯕ ꯑꯩꯒꯤ ꯐꯤꯂꯝꯁꯤꯡꯗꯗꯤ ꯍꯦꯟꯅ ꯐꯖꯕ ꯑꯗꯨꯒ ꯃꯤꯌꯥꯝ ꯍꯦꯟꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯆꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯏꯀꯣꯛ ꯂꯨꯅ ꯈꯨꯔꯨꯝꯗꯨꯅ ꯑꯩ ꯊꯧꯖꯥꯜ ꯑꯗꯨ ꯅꯤꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯋꯥꯔꯤ mi asida lingyan fi kudol tambigani Dengan bisip anda garis bisip anda nanti zono wadun pada juno komen dengan bisip anda kawan dengan bisip anda garis bisip anda pada juno komen bos tak lawan oi tiga kilo ini lagi masanya yang enam itu mah yang film production ki thoiba stage tak taleng sin berkani ꯑꯩꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔ ꯃꯥ ꯂꯣꯏꯔꯤ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯈꯔ ꯅꯣꯏ ꯌꯥꯝ ꯅꯣꯏꯗ ꯑꯩꯅ ꯃꯌꯥꯝ ꯍꯦꯜꯂꯦ aduga hairiba snow sing asibu lengyan fi amadi mementos kusin rabina benaba 제비자 제비자 이자이요 ekoi makata na lamjing basu stage taleng sin berkani aduga hairiba kai khamnajariba miyoi asida mementos amadi lengyan fi kudol tambinaba 분하오 Laiden Lakpam Ranbir Maitei Singaram Tezpur amadi Thaudam Eken Maitei Singaram Tezpur ani busu lengthong pirnaba mayung aning simjari 나갈게 이거 야 머리 맘매 나와 아시래도 지라까니 시작이 그래봐 film salah tu nak apa 예 너는 까다리바 미 포범다 nang sangi ni kena 살라 salah itu 아무도 나해 그냥 히로는 유오미 사이제 Nana ngane ngene propose story dikai ngene ba. 하 Nana ngane ngene propose story dikai ngene. 묵시 베니다
ꯅꯨꯡꯁꯤꯕꯩꯅꯦ ꯅꯨꯡꯁꯤꯃꯟꯕꯩ ꯑꯩ ꯏꯁꯥ ꯂꯩꯔꯕ ꯈꯥꯏꯅꯔꯦ ꯑꯩꯒ ꯈꯥꯏꯅꯔꯦ ꯏꯆꯥ ꯂꯩꯔꯤ ꯑꯗꯣ ꯅꯥꯎꯕꯩ ꯁꯤꯁꯦ ꯅꯣꯏꯅ ꯐꯤꯂꯝ ꯀꯨꯝꯃ ꯀꯥꯟꯗ ꯑꯩꯈꯣꯏ ꯐꯝꯐꯝ ꯃꯨꯛꯀꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣꯕ ꯑꯩꯈꯣꯏꯅ ꯍꯦꯔꯣꯏꯟ ꯀꯨꯝꯕ ꯀꯥꯟꯗ ꯐꯝꯍꯜꯂꯒꯦ ꯉꯁꯤꯗꯤ ꯈꯧꯕꯨꯅꯥꯏꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯏ ꯀꯔꯝ ꯀꯥꯟꯗꯒꯤꯅꯣ ꯍꯦꯟꯅ ꯀꯨꯝꯃꯤꯁꯦ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏ ꯐꯤꯂꯝ ꯌꯦꯡꯕ ꯂꯣꯏꯔꯒ ꯌꯨꯝ ꯍꯟꯖꯔꯛꯑꯦ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯉꯦ ꯐꯤꯂꯝ ꯂꯣꯏꯕꯗ ꯄꯨꯡ 11 ꯈꯔ ꯍꯦꯟꯈ꯭ꯔꯦꯕ ꯌꯨꯝꯗ ꯂꯥꯛꯄꯗ ꯑꯗꯣ ꯃꯌꯥꯝ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯅ ꯀꯨꯝꯃꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯃꯌꯥꯝ ꯑꯣꯗꯤꯌꯟꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯕꯅꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯦ ꯃꯌꯥꯝꯁꯨ ꯃꯤꯠꯌꯦꯡ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ